पैसा तो है ना संग बसे कहीं उन्हें हेला है बाली ना श्रीलंका तक अखोई की यूपा मखोई की ने हाई चे यूपा मखोई की श्रीलंका चप्पे है डबल ब्लेक लेवल अखोई सिद्ध लुपाली सिंह निपान तरापी विजय मणिपुर दने हंगा लुपाली सिंह मत निपान फंग ngасidi manab singa koi thuge apet kari kari no khara yengsiluge india ge prime minister su lakni na lambi langang su puta tak pani tawrise taning taksas no koi sigi tanja je lawraga apet koi thuge nong su kanna su gi ni ngasai je duna singi chaw su khara leine ajadre sidi kanam tawre Sini baik tu yang kami itu drainage ni ni. Manipur की main वाली बा Manipur secretariat memang sudah loleh main office di Melayu थोड़ा सी रहा. उरिपोक भी लागे. कंगला main gitu चलेगा. अदु का कोई उरिपोक मसा तो कौतुक से. Broda. उरिपोक मसा को कौतुक. नन कौतुक थोपी लगा तब नते. कनानो. Heris na tro. Heris ना तो है हेरिस दी कौन है? अरे वो लाइक लाइक शुभी बुकवाम का बुक को क्या होता है? कोक तो रहा. कोक पूरे थोड़ा का दें थोड़ा का दें हापे नम चले तो पीएम पे ऊपर. कौन तोड़ने जी. यार तो. बच्चे क्या तोड़ो? तोड़ो हर मस. उरी पोंग मसा लोम सा. Ino, नंग कदाई ले. yum dalay. यम द ले है तो दी अकोई बेब्स की सलोन वांग थोलो. Palagi ya. अकोई बेब्स की सलोन वांग दा. ऐसा है कि सब चारों में नहीं है. आपन मत डाऊंगा तो पी मनिंग पे ऊपर का थोड़ा नहीं है जे. Sila itong saya wali sana ba cook sakpa na hayo dokon. Lingsin ro welcome to the. Kaya hayo ba. Nungay bro ba. Channel to my subscribe. Channel to my subscribe. Basta ba din no nungay bro. Tungay ba? Jokes ni ko ya. Iise. Adi thala iise future DC. Future DC ne. मा खनबदी खल्लबने लो रिटायर चट पंगाय बा अखोय जे पोरी बदी सी नत्र ब्रा आइने भने चला मजगी नहीं रे है ना अरम किधर हो Nang tatong may sangge. ओ Nat niya matang dali. Sino ti Kani sang dali. sino tro ma ni ni ai ai ni nga si ni la bong yang mi ha de आ ni si ni bi ha mi 참 누시 봐 험니 시 지거 강호에 갔다 오타래 집이 지레시도 뭐 많아 지레시도 네 망한 거죠 저래 하우동만 해 지레 하우동만 하우스 하울입니다 양케이다 봐 양케이 세 뭔가 뜨니시 누군가 옥사가 옥상호와 싱한우 레레 치킨 칠리 예능호와 yen 고비가 Le abo yiu lo ba. Tu pa da yiu iPhone yiu lo ji. 고비가 예능호와 iPhone yiu ko. cái đó uống được phao nữa mỗi pesa yang paham ni mỗi Lak pa leo. yang ngô tao và sang những sushi đó lạc rồi Yiu ko. si nung dang di pung drama thôi vào rồi bố nung phẳng cái này Cái đó cái yiu ka da. hỏi họ đấy thay đồ cái đồng gì yam thắc cái gì học sang xuề 아직 깡 탔게 아이고 되났다 거기 좀 람비 라고다 시호래 시마나 뭐니 그 이자리 이렇게 보이기네 Abo ya. 이렇게
ꯁꯤ ꯚ꯭ꯌꯨꯁꯤ ꯅꯣꯏ ꯎꯖꯔꯕꯣ ꯁꯤ ꯚ꯭ꯌꯨꯁꯤ ꯅꯣꯏ ꯎꯔꯕ꯭ꯔꯕ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯁꯤꯅꯤ ꯉꯥꯅꯨꯁꯤ ꯎꯔꯒ ꯂꯧꯈꯠ ꯊꯣꯡ ꯂꯣꯏꯔꯦ ꯃꯥꯅꯤ ꯍꯨꯔꯥꯟꯒꯗꯕꯅꯤ ꯁꯤꯗꯤ ꯏꯝꯐꯥꯜ ꯃꯆꯥꯒꯤ ꯎꯗꯥꯏꯂꯣ ꯊꯛꯊꯨ ꯅꯣꯏ ꯂꯋꯥꯏꯗꯗꯤ ꯅꯧꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯨꯔꯥꯟ ꯄꯤꯌꯦꯁꯤꯗꯤ ꯍꯥ ꯍꯥꯟꯅ ꯆꯠꯅꯩ ꯄꯥꯛꯄ ꯂꯝꯍꯥꯡ ꯏꯆꯤꯛ ꯆꯤꯛꯄ ꯎꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯒ ꯕ꯭ꯔꯣ ꯑꯩꯒꯤ ꯃꯐꯩꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯄꯤꯔꯛꯀꯦ ꯉꯥꯏꯈꯣꯕ ꯄꯦꯟꯊꯔ ꯅꯪ ꯆꯈꯥꯎꯗ ꯆꯥꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯒꯤ ꯍꯣꯏꯅꯦ ꯆꯈꯥꯎꯗ ꯆꯥꯒꯦꯔꯥ ꯑꯃ ꯆꯥꯒꯦꯔꯥ ꯑꯩꯈꯣꯏ ꯌꯨ ꯊꯛ ꯂꯣꯏꯔꯦ ꯑꯩꯗꯤ ꯄꯤꯁ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯦ ꯄꯤꯔꯛꯀꯦ ꯅꯣꯏꯕꯥꯅꯤꯒꯤ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯒꯤꯁꯨ ꯂꯩꯔꯦ ꯌꯨꯝ ꯄꯥꯏꯔꯣ ꯍꯥꯎꯁꯨ ꯇꯧꯕꯤꯌꯨ ꯂꯩ ꯍꯥꯏꯗꯣꯛꯑꯣꯕ ꯑꯩꯈꯣꯏ ꯍꯥꯞꯄꯤꯔꯛꯈꯤꯅꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯐꯖꯅꯕ ꯍꯥꯞꯄꯩ ꯋꯥꯅꯤ ꯌꯥꯔꯕꯁꯦ ꯌꯥꯏ ꯏꯕꯥꯅꯤ ꯁꯤꯅ ꯌꯥꯔꯕ ꯌꯥꯔ ꯃꯥꯜꯂꯦ ꯁꯤ ꯆꯥꯊꯔꯅꯤ ꯑꯗꯨꯒ ꯉꯥꯅꯨꯁꯤ ꯌꯥꯗ꯭ꯔꯦ ꯉꯥꯎꯔꯦ ꯃꯣꯏ ꯌꯥꯝ ꯉꯥꯎꯕ ꯅꯠꯇꯦ ꯃꯣꯏ ꯈꯖꯤꯛ ꯈꯤꯇꯪ ꯊꯛꯄꯅꯤ ꯍꯥꯎꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯣꯏ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯃꯕꯨꯛ ꯁꯦꯡꯍꯜꯂꯣ ꯆꯪꯆꯪꯒꯤꯅ ꯅꯃꯥꯏꯃꯛ ꯍꯥꯟꯅ ꯐꯤꯜꯗ ꯂꯩꯔꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯁꯦ ꯀꯩ ꯋꯥꯈꯜ ꯈꯟꯒꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯄ꯭ꯔꯥꯏꯠ ꯊꯛꯄꯁꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯉꯦ ꯍꯥꯎꯕ꯭ꯔꯣ ꯁ꯭ꯄ꯭ꯔꯥꯏꯠꯇꯣ ꯍꯥꯎꯋꯦ ꯅꯪ ꯁ꯭ꯄ꯭ꯔꯥꯏꯠ ꯊꯛꯑꯒ ꯅꯃꯤ ꯉꯥꯡꯁꯤꯜꯂꯛꯀꯅꯨꯀꯣ ꯀꯥꯟ ꯌꯥꯝ ꯇꯥꯏꯅ ꯁ꯭ꯄ꯭ꯔꯥꯏꯠ ꯊꯛꯑꯒ ꯄꯩꯁꯥꯗꯣ ꯍꯦꯟꯅ ꯆꯪꯕꯁꯦ ꯀꯩꯅꯣꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯕꯥꯂꯤꯅ ꯁ꯭ꯔꯤ ꯂꯪꯀꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯁꯦ ꯌꯨ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯂꯪꯀꯥ ꯆꯠꯄ ꯍꯩꯌꯦꯕ ꯗꯕꯜ ꯕ꯭ꯂꯦꯛ ꯂꯦꯕꯦꯜ ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯄꯥ 9,900 ꯄꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯥꯗꯅꯦ ꯈꯪꯉꯕ ꯂꯨꯄꯥ 1,1,900 ꯐꯪꯉꯤ ꯀꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯇꯦꯛꯁ ꯐ꯭ꯔꯤꯅꯦ ꯑꯗꯨ ꯇꯧꯅ ꯑꯩ ꯎꯏ ꯗꯕꯜ ꯕ꯭ꯂꯦꯛꯇꯣ ꯃꯍꯥꯎ ꯇꯝꯗ꯭ꯔꯤ ꯕ꯭ꯂꯦꯛ ꯅꯪ ꯀꯔꯤꯕ ꯗꯕꯜ ꯕ꯭ꯂꯦꯛꯇꯣ ꯑꯃꯐꯥꯎ ꯃꯍꯥꯎ ꯇꯝꯗ꯭ꯔꯤ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯗꯣꯛꯇꯤ ꯊꯛꯑꯦꯕ ꯕ꯭ꯂꯦꯛꯄꯨꯗꯤ ꯊꯛꯑꯦꯕ ꯑꯣ ꯑꯩ ꯕ꯭ꯂꯦꯛ ꯌꯥꯝ ꯆꯥꯟꯅꯗꯅꯅꯤ ꯍꯥꯏꯗꯤ ꯗꯕꯜ ꯕ꯭ꯂꯦꯛ ꯊꯛꯇ꯭ꯔꯤꯌꯦ ꯕ꯭ꯂꯦꯛꯄꯨꯗꯤ ꯊꯛꯑꯦ ꯗꯕꯜ ꯕ꯭ꯂꯦꯛ ꯇꯥꯡꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯀꯩꯅꯣꯃꯨꯛꯇꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯁ꯭ꯋꯥꯏꯗ 5-6ꯀꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯩ 5-6 ꯄꯤꯕ 5ꯗꯤ ꯑꯗꯨꯝ ꯃꯉꯥ ꯃꯈꯥꯏ ꯃꯉꯥ ꯃꯈꯥꯏꯁꯤ ꯀꯩꯅꯣꯅꯦ 750ꯗꯨꯅꯦ ꯃꯥꯅꯤ ꯍꯥꯏꯁꯦ 1 ꯂꯤꯇꯔꯗꯨ ꯅꯠꯇꯦꯕ 1 ꯂꯤꯇꯔ ꯅꯠꯇꯦꯕ ꯇꯔꯨꯛꯇꯨꯅ ꯀꯩꯅꯣꯗꯨꯅꯦꯕ 1 ꯂꯤꯇꯔꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ 1 ꯂꯤꯇꯔ 9,900 ꯏꯟꯗꯤꯌꯥꯟ ꯀꯔꯤꯁꯤ ꯐꯪꯉꯦ ꯍꯥꯏꯁꯦ 0% ꯇꯦꯛꯁꯅꯦ ꯍꯥꯏꯕ ꯚꯥꯏ ꯕꯨꯟꯗꯩ ꯂꯧꯗꯅ ꯅꯣꯏ ꯉꯥꯒꯤ ꯕꯨꯟꯗꯩ ꯑꯗꯨꯝ ꯂꯧꯍꯟ ꯌꯥꯏꯃꯦ ꯃꯥ 4,500 ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯩ 4,500 ꯑꯗꯨꯝ ꯂꯧꯕꯤ ꯉꯝꯅꯤ ꯃꯥ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯗꯦꯜꯂꯤ ꯆꯠꯂꯦꯕ ꯑꯗꯨꯗꯤ ꯃꯥꯏꯗꯨꯗꯤ ꯗꯦꯜꯂꯤ ꯆꯠꯂꯤꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯀꯤꯔ ꯅꯠꯇ꯭ꯔꯒ ꯗ꯭ꯌꯨꯇꯤ ꯐ꯭ꯔꯤꯔꯥ ꯃꯥꯏ ꯀꯩꯅꯣ ꯂꯩꯕꯗꯨꯅꯤ ꯃꯌꯥꯝꯕ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯦꯌꯔꯂꯥꯏꯟ ꯑꯁ ꯑꯗꯨꯗꯤ ꯃꯥꯅ ꯂꯨꯄꯥ 5,500 ꯌꯣꯜꯂꯛꯏꯗꯣ ꯃꯉꯣꯟꯗ 3,000 ꯇꯣꯡꯉꯣ 2,200 ꯅꯪ ꯄꯤꯌꯦ ꯂꯧꯔꯩꯗꯨꯁꯨ ꯗꯦꯜꯂꯤꯗꯤ ꯂꯧꯗꯦ ꯒꯨꯔꯒꯥꯎꯟꯗ ꯂꯧꯈꯠꯂꯛꯑꯦ ꯃꯥ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯌꯨ ꯁꯦꯡꯉꯔꯣꯏ ꯚꯥꯏ ꯗꯕꯜ ꯕ꯭ꯂꯦꯛꯀꯨꯝꯕ ꯖꯣꯅꯤ ꯋꯥꯀꯔꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯁꯦꯡꯉꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯁꯤꯅꯤꯗ ꯃꯤꯒꯤ ꯂꯧꯕꯁꯦ ꯃꯉꯣꯟꯗ ꯊꯑꯣꯏꯅ ꯀꯩꯅꯣ ꯆꯪꯍꯜꯂ ꯂꯧꯈꯠꯂꯛꯏꯅꯦꯕ ꯗꯦꯜꯂꯤꯗꯒꯤ ꯆꯪꯍꯜꯂꯒ ꯒꯨꯔꯒꯥꯎꯟꯗ ꯗ꯭ꯌꯨꯇꯤ ꯐ꯭ꯔꯤꯗꯩꯁꯨ ꯂꯧꯕꯅꯦ ꯃꯤ ꯃꯌꯥꯝ ꯑꯁ ꯃꯣꯏ ꯕꯨꯡꯒꯤ ꯅꯠꯇ꯭ꯔꯣ ꯕꯨꯟꯗꯣ ꯗ꯭ꯌꯨꯇꯤ ꯐ꯭ꯔꯤ ꯑꯣꯏꯗꯤ ꯌꯥꯏꯑꯕ ꯚꯥꯏ ꯌꯨꯁꯦ ꯒꯨꯔꯒꯥꯎꯟꯒꯤ ꯖꯣꯅꯤ ꯋꯥꯀꯔ ꯁꯦꯔꯤꯁꯇꯅꯦ ꯒꯨꯔꯒꯥꯎꯟꯁꯤꯗꯤ ꯃꯉꯥ ꯂꯧꯗꯦꯕ ꯕꯨꯟꯁꯦ ꯀꯩꯅꯣ ꯄꯦꯟꯊꯔ ꯁꯤꯇꯤ ꯅꯠꯇꯦ ꯃꯥꯁꯨ ꯇꯦꯟꯗꯅꯦ ꯃꯣꯏꯁꯦ ꯍꯥꯏꯐꯦꯠ ꯀꯧꯅꯕꯅꯦ ꯑꯩꯅ ꯄꯦꯟꯊꯔꯒ ꯁꯤꯗꯤ ꯑꯉꯥꯡꯗꯣ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯄꯦꯟꯊꯔꯗ ꯍꯪꯉꯒ ꯁꯤꯗꯤ ꯑꯉꯥꯡꯗꯣ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯃꯣꯏꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯤꯅꯦꯕ ꯑꯩ ꯃꯣꯏ ꯄꯨꯟꯕꯗꯤ ꯋꯥꯕꯤꯅꯦꯕ ꯍꯣꯏ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯍꯜꯂꯅꯤ ꯁꯤꯗꯒꯤ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ share and subscribe.